WABAGAI Assembly Constituency ki MANUNG CHANNA Hagoon Dagi Maibam Konjil Phaobagi Lambi Asi Mapu Pandaga Pangkhak Oire HAIDUNA MPCC ki OBC CHAIRPERSON Sakir Ahamed na PHONGDOKHRE uchiwa Nastau amadi Maibam da Imphal Turel gi nongchuk thangba sarukta kaiduna ising ichawna sokanlaba imung chani ga yankhairom khangatuna nongmada changdraba yadraba potlam sing yenthokibaga mari leinana mahna wafam asi haikibani magda makhata na hai Lambi Asi nong tarako matamda ising thumjenduna chatpa yadaba amadi nungsa saba matamdana uful hoduna satpada nungaitaba lambi ama oire hairiba Lambi Asi khungang mari mangagi lifeline chu oiribani maramasina hairiba Lambi Asi lenga nga thubada meeting changbinaba mahakna pungning chingsinke thokiba ising ichawda awana tahauraba sing maruena maibam haibong makhong uchuwa khelakhong amadi irongda relief ki material sana thaknaba cheng hawai asa thau alu thum na chingba item khara charakna yum chani yankhai mukta yenthokka haujare we are going to start to distribute the materials is affected by the flood. About 250 households we are going to distribute. Aduga haujik ichawa sigi matungda kendra sigi mapung oina khundariba hangul sekmajindagi hauraga Maibam Konjil Phaobagi lairiba lambi thong ase aduki matik natai chadre ukul na chatpa ngamdre yengsinbinaba kana amata laibadawna tawribasi mari leinabisingna yensinbidragadi akhoigi ichawa sigi matungda tholakpa yaba ana ayek kaya amasu hairiba lambi thong phatabasina maram oiraga uful waifalsina ana ba kaya yawrakpagi akiba sulai Oja Sakirna CHAIRPERSON OBC Manipurina mateng khara pangba lakpibase akhoi gi maikaidagi thagasaba phongdokjari